ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯃꯤꯂꯥꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯔꯤ ꯐꯥꯔꯁ ꯑꯣꯟꯂꯥꯏꯟ ꯄꯦꯇ꯭ꯔꯣꯏꯇꯤꯛ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠ 13 ꯑꯥꯒꯁꯠꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯑꯣꯔꯒꯅꯥꯏꯖ ꯕꯥꯏ ꯀꯪꯂꯥ ꯁꯥ ꯃ꯭ꯌꯨꯖꯤꯀꯦꯜ ꯀꯣꯆꯤꯡ ꯁꯦꯟꯇꯔ KMCC ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯥꯛꯂꯤꯕ ꯗꯦꯠ 13ꯗ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯒꯅꯤ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯅ ꯂꯥꯛꯂꯤꯕ ꯗꯦꯠ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯑꯥꯙꯥꯔ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ 9366399970ꯗ ꯊꯥꯖꯤꯟꯕꯤꯔꯛꯀꯗꯕꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯅ ꯂꯨꯄꯥ 200 ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯗꯦꯠ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯁꯛꯀꯗꯕ ꯏꯁꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ 9366399970ꯗ ꯊꯥꯕꯤꯔꯛꯀꯗꯕꯅꯤ ꯁꯔꯨꯛ ꯌꯥꯒꯗꯕ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯅ ꯁꯛꯀꯗꯕ ꯏꯁꯩ ꯑꯗꯨ इंस्ट्रूमेंट अनी हाइबती तबला अमदी हारमोनियम खक्तमक सिजिन्नबियु अमदी माइक्रोफोन नचिंबा इलेक्ट्रिक की पोलप अमतदा सिजिन्नबा यारोई फर्स्ट प्राइज 5000 सेकंड प्राइज 3000 थर्ड प्राइज 2000 ओइगनी प्राइज असि 13 अगस्त नुमिता जेंथोक जगनी जज की वारेपना अरोइबा डिसीजन ओइगनी अकुप्पा मरोल की दमक अखोइगी नंबर 9366399970 नत्रगा 9362153299 दा पाव फाविरक्पा यागनी अदोमना सक्कदबा इसै अदु डेट 11 फावगे मनुंगदा वीडियो नमलगा अखोइगे WhatsApp नंबर 9366399970 दा थाबिरक्कदबनी हौजिक मयामद खुदुल तमजरी मणिपुरी हॉरर स्टोरी सामिलाई तामलबा चिंगयागी खुल मचा अदुदा लंतक तारिबा युमसिंग अदुगी मियोइसिंगदु सूबा नोंबा यामना कंजबा मबुकचल सेंबा मी ngaktani खुल अदुगा थंगना लेरिबा खुल मचा सिंग अदुसु अदुमंगाई सुजन नोमजदुना ngamna हिंगबा ngaktani खुल अदुगी मपुंग ओइबा सिनफमदी सिंगदा चतुना सिंग चनबा अमदी लंगु सिंगुबा सिनी कनागुंबा मखोई पुलप पुनसिंदुना लांगफै चतुना सेल तानबा सुमा यावी नोंमगी नुमितनी नुमितु मेरा वायुंबा नुमितनी सनातोंदु कांतो की युमद लाकली अदुगा कांतबु कौरी मतम अदुदा कांतना हिंखोल लोमदगी खुमली हो कनानो सुमांगदा लेपलगा खोंगिबदुबो मपु लेतबने ए अइने सोमदा खनाव कायबा मखै कौरी अदुगा माना हाय लेम्बा साबौ हौदोंग मिलावबौ पाउ नुंगाइबा मतंबिगेना लाइबनिने असमना सनातोंदु ngang कांतगे मनाक्ता लाकली अदुदा कांतना करी पाउनुने भाई कांची की पावरो माने कांची की पावने होरेन नुंदांगी कांची होइद खोंलुरसिने कोकिल साबइबुंगो अस भाई वानिगे अदु खुंबगे वानी आई भाव अमता तादेदा कइनो कनागी कांची कनागी कोकिलनो तंगांग बाबू होरेन नासाबि इने मचा पोइनु nganबिदो मखोइगी मेरा वायुंबा सत्र जुंगनी हाइरी लै लेंबदु ngeha yenglusidana ha ए भाई असिंबरेने नहान थेंनबददी हाइरमदेना होइने होने कदाइदगी हाइरगनी भाई हाइबिदि हाइनी मसक फजबा नुपी कोइबसे याम वाबदिको मथागासे याम साबनी कनाना खंगनी अतोपा अमदा हाइखिबदगी फांजिनबा तारे खंदना नंगोंदा हाइरक अमदबसु कनाना खंगबरोदा आइगी वादी सिनजौ हाइसिनी मसक फजबसे हागना पामुनुको मबुग याम सेंगदबनी यारे कैदरोगे सनातोन नंगने आइसे वखल मसा यामना खलले असेकांदेसे आयो से पायो ते पाक्से अमता काबक ता तोरम नसानौसु फनकनसु मौरी से अमता तौसेबा तिकीदी फजना पिजरेने हा आइदी तिकी पुरगा चचदे साबसु हाइजते नंबु चानिंब्रो चलो दाउ थोन थोकवा असुमना मरुप अनिदु वा नोक्तना होरेन नुंदांग मेरा वायुंबदा पोइनु nganbi hoida satra yungba yengusi haina watanaki matamdi asum haukhibana numidangi matam weirakli sanatondu mamannaba kharaga loinana kantabu hauba laklami kantasu hanana thaurang punamak loiduna makhoi pu ngaiduna leiramlei
asumna makhoi punna wari sana sana poinu nganbi hoina satra semliba yum aduda lakli lambida asum wari sana sana lakpada makhoi mayamgi mangwoinana karigumba sa amagi saban manba posak ama lambi adu phauduna yamna thuna chenkhibadu urami maduda makhoi mamanaba singdu khongthang khara tapthana karino hojikidubo haiduna haini makhoi kaya thoinadi kiri maramdi adugumbadi singyada leiba khulloibanina tattana adum thengnei aduna kaya thoinadi khajin narudi karino haibadudang haina hainaduna asum lakli matam aduda mamanaba mana haidi ngai khuni khoi lekai tada tomalo dubu maiba tami haidai but pret charoi ngaroi tanabaga su haire haigum towi nakhoi bu tabro maduda mamanaba amana mukhumni karino ne bai karom dagi lamsal lakli bu wakhal no aduna hojik swai lawba ma thingnidana aduda sumning sin lakpanida maduda mamanaba amana amukhumli khangdini madu airi kaya hairamdu madeda natti mabu maitaygi laison tinson khayom lakpa usin tawba yeling thaba nga thaba san thaba haudong thadokpa chairau bugi sak thadokpa laiwa thaba lai thaba u thaba nati kayamuk yamna hairaba janu maido tanmandana ne maiba saba oiramgani ko hai adumai hairuni bai mi yam yenge haibin phai haibasu yawbuni ko sanariba waridu tabata tuminna leiramba mamanaba amana hairi haibani ngahan aigi khwang nabagi mangonda yinghalli mana yengba hek loibaga haugat pachatpa ngamdadana san gari da yum phau lakhiye sensu lupa kun lahuriba haibani ayama penjare ko ngai khunui bai kanana yingaga amuk phara adudi nangi dudi ho awang khulgi oja maiba nungden khombana yengbadagi pharaibani wa du tarba matung sanatonna dairen sa hojikti ai khoina lakliba thirakliba konthong adu yore tapna ingna mong hadna lengsalasi amisu adum maraire sanaton na haibagi matung inna mayamdu laisabi mayam ama satra semlubagi leilengliba aduge manakta sangsillaktuna thariba phaksing aduda phamlari atupa laikai adugi ahalaman khrasu phamlami makhoida natana atupa pakhang masa mayam amasu leiramli masidagi mayamdu amana amuk ngang nungai ba wari kaya sanaduna wa noktuna satra ado sembal loisilakladuna laising adu yasinduna laikai adugi leiriba pukri adom da yungnabagi damak laklei asumna mayamna ya langduna harau tayamna leiriba matamsi numidangi pung 10 henjalaklabani masidagi wanglaba satra adu yungkhatuna mayam harau mathoi kanari asumna thoramado loiraba matung mayamdu magi mayum maikai pangnarakle sanaton amati kantasu makhoi ki kangbuga wari sana yumlomda lakle masidagi makhoi magi yumda hanjinnakri matam sin numidangi pung 13 hele nongyai yoksilakle tanja asida amaiba nongren khombadu la ton amana karigumba pot khai yomlaga makhoi ki makha thangbada leiba sanaibi warak adomda lakli purnima numit oibanina thabalsu phanan ningthi jana ngali masidagi amaiba nongren khombadu mana hek lai sanapham oiriba sanaibi waraki asukpa mapham aduda khitang koktak leiriba mapham aduda phamthari aduga mana porokpa laton adu thamli aduga laton adu tingthoktuna laduna yomlakhiba potlamsing adu mapham sana thamli masidagi mahak tapna hogalakle aduga makhut tingthoktuna mamit jejet uisinduna leiwa sonba horakle tinmuren laimuren tinpunba laipunba adungai samji khaikiba apun parai matam yore guru sidaba magi yathangne punsin tinsin matamne hai samu haksang thelabane tinpun se laipun se mi makok na te sa makok nei lai masana te mi masane haina tana yanasi hayum asumna amaiba nongren khombuna akanba leiwa sonba haurakpada mafam aduda angakpa phangna nungsit silakli uwa punamak fere haiduna khangli tanjadu moktada amaiba nongren khombagi loina pi tamphadu warak lomda nongren khombabu kauduna lakli amaiba nongren khomba magi nupi ki khonjal adu tabada
ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯦꯞꯂꯤ ꯑꯗꯨꯒ ꯃꯥꯅ ꯀꯧꯔꯨꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯕ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯍꯥꯏ ꯃꯃꯥ ꯑꯩ ꯁꯤꯗ ꯂꯩꯅꯦ ꯍꯥꯏ ꯀꯩꯗꯧꯔꯦ ꯏꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯊꯣꯔꯛꯂꯤꯕ ꯑꯁꯤꯕꯣ ꯅꯤꯡꯊꯤꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯃꯈꯣꯏ ꯕꯥꯅ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯒ ꯁꯨꯡꯆꯪ ꯆꯪꯉꯛꯇꯕ ꯑꯗꯨꯗ ꯊꯤꯕ ꯊꯣꯔꯛꯂꯤꯕꯅꯤ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯁꯨꯛꯄꯁꯤꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯏꯃꯨꯡꯗ ꯆꯪꯂꯁꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯦ ꯁꯤꯗ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯝꯕꯅꯤ ꯆꯠꯁꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯈꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯖꯔꯛꯂꯒ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯃꯨꯛ ꯉꯥꯏꯕꯗ ꯃꯇꯥꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯗ ꯍꯥꯏꯔꯤ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯈꯔ ꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯑꯅꯥꯕ ꯈꯔ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤ ꯑꯩꯕꯨ ꯎꯅꯕ ꯃꯤꯒ ꯂꯥꯛꯂꯕꯗꯤ ꯈꯔ ꯊꯦꯡꯅ ꯍꯟꯋꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯇꯝꯃꯨꯀꯣ ꯍꯩꯃꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯃꯃꯥ ꯍꯣꯏ ꯇꯥꯖꯔꯦ ꯅꯣꯡ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗ꯭ꯔꯤ ꯀꯌꯥꯝ ꯊꯥꯞꯄ ꯃꯐꯝꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏ ꯈꯔ ꯊꯥꯞꯄꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯏꯆꯥ ꯏꯕꯣꯇꯣꯟꯗꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗ ꯀꯨꯝꯍꯟꯒꯅꯨꯀꯣ ꯃꯃꯥ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯅ ꯊꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯣꯡ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯜꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟ ꯂꯥꯡꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯂꯁꯤ ꯄꯨꯡ ꯑꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯕ ꯑꯗꯨ ꯍꯦꯛ ꯎꯔꯤ ꯃꯗꯨꯗ ꯇꯣꯃꯥꯜꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯃꯃꯥ ꯑꯩꯅ ꯍꯧꯒꯠꯂꯛꯀꯗꯕ ꯃꯇꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥꯏ ꯇꯩꯐꯝꯁꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯏꯁ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩ ꯑꯌꯨꯛꯁꯤꯗ ꯎ ꯃꯪꯒꯣꯜ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯅꯨꯄꯤꯅꯤꯅꯦ ꯃꯁꯦ ꯆꯠꯊꯣꯛꯑꯣꯗ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯅꯠꯇꯦ ꯑꯍꯝ ꯑꯍꯥꯗꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯏꯅ ꯃꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏꯗꯧꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯈꯪꯖꯗ꯭ꯔꯕꯗꯨ ꯍꯥꯏ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪꯒꯤꯗꯣ ꯌꯥꯎꯖꯗꯦ ꯑꯩꯅ ꯃꯈꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯇꯟꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯄꯥꯝꯕꯩꯒ ꯂꯩꯖꯗꯦꯗ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯠꯇꯨꯅ ꯗꯥꯔꯤ ꯋꯥꯏ ꯇꯩꯈ꯭ꯔꯤ ꯃꯗꯨꯗ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯏ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯦ ꯏꯁ ꯀꯥꯟꯅꯗꯦ ꯐꯠꯇꯕ ꯎ ꯃꯥꯡꯒꯣꯜ ꯎꯕ ꯑꯗꯒꯤ ꯐꯠꯇꯕ ꯃꯪꯕꯁꯤ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯕꯗꯤ ꯀꯣꯛꯏ ꯍꯥꯏꯅꯕꯅꯤ ꯀꯥꯟꯅꯗꯦ ꯑꯃꯨꯛ ꯇꯨꯝꯃꯨꯈꯤꯒꯦ ꯇꯣꯃꯥꯜꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯅ ꯂꯥꯎꯔꯛꯏ ꯑꯃꯨꯛ ꯇꯨꯝꯁꯤꯟꯗ꯭ꯔꯕꯁꯨ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯂꯕꯗꯤ ꯐꯠꯇꯕ ꯎ ꯃꯥꯡꯒꯣꯜꯗꯣ ꯀꯣꯛꯏ ꯍꯥꯏꯅꯕꯅꯤꯀꯣ ꯃꯥꯏꯕ ꯑꯣꯏꯔꯒ ꯑꯁꯤ ꯐꯥꯎ ꯍꯦꯛ ꯈꯪꯗ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯅ ꯈꯜꯂꯤ ꯍꯣꯏꯅꯤ ꯑꯃꯥꯡ ꯑꯁꯦꯡꯒꯤ ꯊꯕꯛꯇ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯂꯕꯗꯤ ꯀꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ ꯐꯠꯇꯕ ꯎ ꯃꯥꯡꯒꯣꯜꯁꯤꯁꯨ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯂꯒ ꯀꯣꯛꯏ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯝꯕ ꯇꯥꯔꯦ ꯑꯩ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯎꯕꯅ ꯐꯒꯅꯤ ꯀꯥꯟꯗꯦ ꯑꯝꯇ ꯊꯧꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯃꯥꯜ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯊꯣꯛꯂꯨꯔꯒ ꯇꯨꯂꯁꯤ ꯃꯅꯥ ꯈꯔ ꯊꯥꯗꯔꯕ ꯃꯇꯨꯡ ꯃꯆꯨꯝꯗꯨ ꯊꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯃꯥꯂꯣꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯆꯠꯀꯦ ꯅꯤꯡꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯍꯥꯟꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏ ꯈꯔ ꯐꯝꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯉꯥꯏꯔꯝꯂꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯍꯧꯒꯠꯅꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯌꯥꯝꯗ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯅꯅꯕ ꯍꯥꯏꯔꯤ
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯏꯃꯨꯡꯗ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯥꯡꯒꯣꯜꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯩꯍꯧꯅꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅꯅ ꯁꯦꯕꯥ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯍꯟꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯐꯝꯅꯅꯕ ꯃꯣꯔꯥ ꯑꯃ ꯄꯤꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯅꯦ ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯃꯤꯍꯨꯟ ꯌꯦꯡꯖꯒꯦ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯤꯍꯨꯟ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯅꯥꯕꯁꯤ ꯈꯔ ꯀꯨꯏꯔꯦꯅꯦ ꯃꯉꯣꯟꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯁꯥꯗꯣꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯅ ꯑꯅꯥꯕ ꯑꯁꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯅ ꯂꯩꯔꯦꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯗꯨꯅ ꯌꯦꯡꯁꯤ ꯂꯥ ꯂꯥꯇꯣꯟ ꯑꯃꯒ ꯈꯣꯏꯔꯥ ꯃꯩꯔꯥ ꯑꯃꯗꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯗꯤ ꯌꯦꯟꯕꯤ ꯑꯃꯨꯕꯤꯒꯤ ꯃꯔꯨꯝ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯣ ꯑꯩ ꯂꯩꯇꯥꯏꯅꯒꯦꯀꯣ ꯐꯅꯤꯗ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯟ ꯂꯥꯡꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯐꯃꯥꯡꯗ ꯋꯥꯏ ꯄꯥꯛꯅ ꯇꯩꯊꯣꯛꯂꯒ ꯂꯥ ꯂꯥꯇꯣꯟ ꯑꯗꯨ ꯊꯥꯔꯤ ꯑꯗꯨꯒ ꯂꯥ ꯂꯥꯇꯣꯟ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯗꯨꯕꯨ ꯆꯠꯈꯤꯅꯕ ꯂꯩꯇꯥꯏꯅꯔꯛꯏ ꯑꯁꯨꯝꯅ ꯂꯩꯇꯥꯏꯅꯔꯛꯄꯗ ꯑꯅꯥꯕ ꯑꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯈꯥ ꯋꯥꯡ ꯑꯣꯟꯗꯨꯅ ꯑꯋꯥ ꯃꯩꯆꯥꯛ ꯈꯪꯂꯛꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯤ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯑꯗꯣ ꯂꯦꯞꯂꯝꯗꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯌꯥꯡꯀꯣꯛ ꯑꯃ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯝꯅ ꯆꯠꯇꯨꯅ ꯌꯥꯡꯀꯣꯛ ꯑꯃ puthꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥ ꯂꯥꯇꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯍꯥꯞꯂꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯌꯥꯡꯀꯣꯛꯇ ꯌꯥꯎꯔꯤꯕ ꯌꯦꯔꯨꯝ ꯑꯗꯣ ꯈꯪꯍꯧꯗꯅ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯔꯤ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯇꯪꯈꯥꯏ ꯇꯥꯅ ꯀꯥꯏꯔꯕ ꯌꯦꯔꯨꯝ ꯑꯗꯣ ꯃꯩꯊꯛꯇꯒꯤ ꯊꯥꯡꯗꯔꯛꯄꯒꯨꯝ ꯃꯅꯤꯜ ꯐꯣꯡ ꯐꯣꯡ ꯀꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯏ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨꯗ ꯈꯔ ꯐꯔꯕꯔꯥ ꯍꯥꯏꯅ ꯍꯪꯅꯔꯤ ꯃꯗꯨꯗ ꯑꯅꯥꯕ ꯑꯗꯨꯅ ꯈꯔ ꯐꯔꯦ ꯀꯣꯛ ꯉꯥꯎꯔꯝꯕ ꯃꯤꯠ ꯃꯝꯂꯝꯕ ꯑꯗꯨ ꯂꯣꯏꯅ ꯐꯔꯦ ꯍꯥꯏꯅ ꯍꯔꯥꯎ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯑꯅꯥꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯉꯝꯖꯕ ꯁꯦꯟ ꯈꯔ ꯈꯣꯏꯔꯨꯝꯗꯨꯅ ꯀꯠꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅꯁꯨ ꯍꯔꯥꯎ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯆꯤꯡꯖꯥꯎ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯆꯣꯔꯣꯠ ꯄꯥꯝꯕꯤ ꯑꯃꯗꯤ ꯁꯝꯕꯜꯂꯩ ꯎ ꯋꯥꯅ ꯄꯨꯡꯁꯣꯡ ꯁꯣꯡꯕ ꯃꯈꯩ ꯍꯧꯔꯤꯕꯅꯤ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯣ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯧꯔꯤꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯧꯗꯅ ꯎꯕꯒꯨꯝ ꯌꯥꯡꯅ ꯆꯦꯜꯂꯝꯕꯗꯒꯤ ꯈꯣꯡꯕꯥꯡ ꯑꯅꯤꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯈꯛꯂꯦꯞ ꯂꯦꯞꯂꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅꯁꯨ ꯀꯟꯅ ꯈꯣꯡꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯁꯒꯣꯜ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯤ ꯃꯗꯨꯗꯒꯤ ꯁꯒꯣꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯒꯤ ꯀꯣꯏꯕ ꯁꯥꯋꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯄꯒꯤ ꯃꯔꯝ ꯍꯪꯈꯤ ꯃꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯍꯦ ꯑꯃꯥꯏꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯍꯜꯂꯤ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯌꯥꯏꯕꯤ ꯂꯧꯗꯨꯅ
ꯂꯥꯏꯃꯨ ꯑꯩꯒꯤ ꯇꯔꯥ ꯆꯤꯟꯗꯝꯅꯅꯕ ꯊꯝꯂꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯉꯝꯗꯨꯅ ꯀꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯕꯨꯅ ꯆꯔꯥꯝ ꯆꯗꯠꯅꯍꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯇꯔꯥ ꯆꯤꯟꯗꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕ ꯅꯪꯒꯤ ꯌꯥꯏꯕꯤꯗꯨ ꯑꯣꯏꯅ ꯂꯧꯔꯒ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯃꯁꯤꯡ ꯈꯪꯗꯅ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯔꯛꯂꯤ ꯈꯨꯕꯥꯛ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯈꯨꯔꯨ ꯈꯨꯗꯨꯛ ꯀꯨꯟꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯑꯋꯥ ꯆꯩꯅ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯈꯨꯕꯥꯛ ꯈꯨꯕ ꯑꯗꯣ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯂꯥꯏꯃꯨ ꯅꯈꯣꯏꯅ ꯅꯃꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯅꯤꯡꯕꯗ ꯇꯧ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯥꯏꯃꯨ ꯐꯠꯇꯕ ꯁꯔꯣꯏ ꯅꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯅꯅꯕ ꯑꯃꯥꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯁꯦꯝꯈ꯭ꯔꯕꯅꯤ ꯈꯪꯖꯧ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯂꯥꯟꯁꯤꯟꯅꯔꯛꯂꯕꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯅꯪꯒꯅꯤ ꯈꯪꯖꯧ ꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯤꯕ ꯅꯥꯏꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯍꯥꯛꯅ ꯀꯌꯥꯗ ꯂꯥꯛꯆꯅ ꯇꯧꯔꯝꯈ꯭ꯔꯕ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯅꯪꯒꯤ ꯑꯁꯣꯟꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯃꯨ ꯑꯗꯣ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯃꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯨꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗ ꯑꯃꯨꯛ ꯂꯥꯏꯌꯦꯡꯕ ꯆꯠꯈ꯭ꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯗꯨ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯥꯃ ꯊꯣꯛꯄ ꯑꯉꯧ ꯁꯅꯥꯗꯣ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯇꯣꯃꯥꯂꯣꯕꯨ ꯍꯦꯛ ꯎꯕꯒ ꯀꯧꯔꯛꯏ ꯍꯩ ꯇꯣꯃꯥꯂꯣ ꯍꯩ ꯇꯣꯃꯥꯂꯣ ꯇꯣꯃꯥꯂꯣ ꯅꯠꯇ꯭ꯔꯕꯅꯦ ꯅꯪꯕꯣ ꯇꯣꯃꯥꯂꯣ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯅꯅꯕ ꯍꯣꯠꯅꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯥꯃꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯈꯪꯂꯛꯄꯗ ꯆꯩꯕ ꯉꯥꯡꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯇꯣꯃꯥꯂꯣꯅ ꯑꯦ ꯃꯥꯃ ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯅꯠꯇꯦ ꯀꯗꯥꯏꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯍꯥꯏ ꯍꯨꯔꯥꯟꯕꯅ ꯃꯄꯨ ꯎꯔꯒ ꯄꯣꯠꯇꯨ ꯍꯨꯔꯥꯟꯕꯔ ꯍꯪꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩ ꯋꯥꯍꯪ ꯄꯥꯍꯪꯗ ꯍꯪꯖꯤꯟꯕ ꯉꯥꯡꯁꯤꯟꯕꯗꯨ ꯃꯥꯜꯂꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏ ꯉꯥꯏꯈꯣ ꯅꯪꯕꯨ ꯃꯥꯏꯕ ꯁꯥꯔꯦ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯃꯥꯃ ꯀꯅꯥꯅ ꯍꯥꯏꯖꯤꯟꯕꯤꯔꯤꯕꯅꯣ ꯍꯥꯏ ꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯇꯣ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯋꯥꯐꯝꯗ ꯇꯥꯖꯅꯤ ꯍꯩ ꯅꯠꯇꯦ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯕ ꯃꯤꯗꯨꯕꯨ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯅꯝꯗꯅ ꯌꯦꯡꯉꯒ ꯁꯦꯜ ꯂꯧꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯥꯡꯅꯩꯀꯣ ꯃꯗꯣ ꯅꯪ ꯃꯥꯃ ꯇꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯕꯣ ꯑꯁ ꯃꯥꯃ ꯑꯗꯨꯗꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯁꯨꯝ ꯂꯛꯅꯕꯅꯤꯕ ꯐꯩ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒ ꯅꯪꯅ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯑꯣꯏꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯍꯥꯏꯅꯔꯒ ꯇꯝꯕ ꯌꯥꯒꯅꯤꯀꯣ ꯃꯥꯃ ꯑꯣꯖꯥ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯁꯨ ꯍꯩꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯥꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄꯅꯤ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯄꯥꯎ ꯐꯠꯇꯕ ꯇꯥꯍꯟꯒꯅꯨꯀꯣ ꯏꯕꯣ ꯍꯣꯏꯗ ꯃꯥꯃ ꯑꯩ ꯇꯣꯃꯥꯂꯣꯅꯦ ꯇꯣꯃꯥꯂꯣ ꯑꯁꯨꯝꯅ ꯇꯣꯃꯥꯂꯣꯗꯨ ꯑꯉꯧ ꯁꯅꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯣꯀꯦꯝ ꯍꯥꯏꯒꯦꯝ ꯇꯧꯗꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯔꯤ ꯑꯗꯨꯕꯨ ꯆꯐꯨ ꯁꯧꯕꯗ ꯉꯥꯏꯔꯝꯂꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯀꯩꯗꯧ ꯂꯩꯒꯦ ꯅꯠꯇꯦ ꯅꯨꯄꯥ ꯑꯁꯤ ꯊꯕꯛ ꯆꯠꯈꯤꯅ ꯈꯪꯂꯕꯗꯤ ꯆꯥꯛꯇꯨ ꯈꯔ ꯉꯟꯅ ꯊꯣꯡꯂꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕꯅꯤꯗ ꯇꯣꯃꯥꯂꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯗꯨ ꯇꯣꯃꯥꯂꯣꯗ ꯃꯃꯤꯠꯇꯣ ꯄꯩꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯥꯏꯕ ꯁꯨꯅꯤꯡꯗꯕꯁꯨ ꯆꯥꯛ ꯑꯣꯏꯅ ꯂꯥꯝꯂꯛꯂꯕꯗꯤ ꯁꯥꯎꯔꯛꯏꯅꯦ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯍꯤꯡꯈꯣꯜ ꯁꯨꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯪꯅꯕ ꯍꯥꯏꯗꯅ ꯏꯔꯨꯖꯔꯒ ꯆꯥꯛꯁꯦ ꯊꯣꯡꯂꯤꯕꯅꯤ ꯑꯗꯨꯁꯨ ꯑꯉꯥꯡꯁꯤ ꯀꯞꯂꯛꯇꯅ ꯄꯨꯔꯒ ꯊꯣꯡꯂꯤꯕꯁꯤꯅꯤ ꯅꯠꯇꯦꯅꯤ ꯃꯈꯣꯏ ꯕꯕꯥꯅ ꯅꯣꯡꯃꯇ ꯍꯤꯡꯈꯣꯜꯁꯤꯒꯤ ꯋꯥꯈꯜ ꯈꯟꯕꯤꯈꯤꯕ꯭ꯔꯣ ꯑꯗꯨꯒ ꯃꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯑꯃꯨꯛ ꯉꯥꯡꯕꯤꯔꯔꯤꯅꯦ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯁꯥꯎꯒꯠꯂꯛꯇꯅ ꯉꯁꯤꯅꯦ ꯏꯄꯥꯝꯗ ꯀꯣꯍꯦ ꯆꯠꯈꯤꯅꯤꯀꯣ ꯅꯄꯥꯝ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯥꯛꯇꯣ ꯂꯣꯏꯔꯣ ꯑꯗꯨꯒ ꯊꯤꯗꯣꯛꯑꯝꯃꯨ ꯑꯗꯨꯗꯒꯤꯗꯤ ꯅꯄꯥꯝꯗꯅꯦ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯖꯔꯨꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯤ ꯃꯤꯅ ꯍꯥꯏꯅꯕ
มาว่าพัดตบสีบไงบะมาจ้าพัดตบเจ้าบไงไพ่บตัวไอ้งูตะเหกทุยดาไงโคมาว่าพัดตบสีบไงบะมาซาพัดตบเจ้าบไงบะดูดีนุปีพัดตบดีกะรีให้ตาเลยโหนุปีพัดตบกีดีเนี่ยเลยตีเนี่ยยาวดีบะกะรีเลยตีนี่ไอ้สิพ่อไหวไหมบันนี้เนี่ยเสียต่อนุปีพัดตบสักขีบง่ายให้ไปใหญ่น่ะมาคุยแบบว่ากี่ดูดีเนี่ยไอ้บุญยามน่ะจะเล่นนิ่งบักกี่วานี่ให้งานเรื่องอะไรนู่นสักโดยสิโลสมนวารีสันนิษฐานมาปานดมีอามกรกปฏิกีตัวมาโลดูทรอีมาดูดามากิมานับราเจนวัยรัมบาดูดาวารีวัตัยสาดุนเลยใครสมดาอามาบันนงเดนคมบสูอุทิลกิมาตามวัยรักลบันินามายุมไม่เคยปังเล็กลีสมนามหานาสาวรบลกุลอามากิมาตายเดนเลยบาลัมบีอามาดามากิยังโกยสกอลอดอคุตุกฐานายังทรกลีลกุลอดุกิอวังทางมุตนาอาศัยบปัดอามันเลยปัดอดุดกีลีนามีบันนุกสินหุมลักปดาปัดอดุกีอิสิงอดออิทักมาซากาดุนาเยงบดาปุกนิงบุนุงอลฮลีอดุกุมลบจิสาอดุเยงดุนาอสุมลักปดาปัดอดุกีอิทักสิงอดุดามกุกตาอาศัยบยมปะอุปะอามูบพิจารเซตปะวางจอรบนุปะอามาฮีอามาตรงดุนาอามาบันนงเดนคมบกิไม่เคยตำนาลักลามีมาดูอุปดาอามาบันนงเดนคมบะมากียังโกยสกอลอดอ사자이 다두나 얌니 양나 토로이 아두가 마기 동원이나 히토바 비무셋 빠누파 아두수 얌나 양나 따나르클리 와리아시기 아한바 땅깍 마타 ngasiда loijari mathanggi tangkakta kari kamdo bage haibadu mayam punna ngai minarasi mayam boroi bada mukka hana khoirumjari